Hi mayam, okay ngasi di amuka mukbang puragala adusu handati. Noi late kita Nang tani ngam mi belai hadlai ba ko ngamdi. Mayam ado ngasi si akoy amuka jenik ta yaw ga tawre ba ko. Ikhoy bani gi tawre na ko ma yaw ga mu tawre ba ko ado ke haini mayam Chanbi mama gi makuti yam haubne do si nga toy thong baga do gi singju ga salad ka nga taw baga do gi kano yung chaka alu ga iromba do gi kano loklei ga ko adu duni ado mayam khoi chajarage ba ko ado mayam phi le se khoi maura hang pa do ko mauna te mayam haidi mayam na hek u baga ko haidi thamnel daga u bada phi de illadi mai te ngai do mayam khangin na ko ado inza ba khoi te lama kanu cha si mayam ngai ga hai ni lama ni de ma hojung ji na ra mu dong ba da phi ba mo si gau zan ngai cha ba ngai ta ba ya kitang jing jala ai mana ai ngon da ko on ha de ngai ta ko si yum nam si sa ya dum cha ba de on ta ga re ga hai da ni ko cái nó hai da à thôi hai yên không năm phải học trong này có thể đi nó ăn không đúng không đúng mà ta ai cái đó tao đèn có được ông có bữa rồi nhỉ ăn không vậy si bơi rồi nó chỉ phụ thì sẽ liền vì vậy không phải không cao mình đi xin cho anh chào gì đấy mà thôi tao phải làm mà gì đó khuyên nè ta xem nó qua rồi cô mùng vang tàu về bữa nè trở lại đây là một băng tàu trở lại đây là ayub trở lại thì mình nào trở lại thì mà đồ bảo tôi như con trả đây chứ còn ra rồi nâng cái đầu là hai bên ấy cái thuốc phi vậy mình không vô nga tàu ba salad cái nào iromba chúng mình không gì cả không được gì ai đi mà thấy mà nằm lấy này mà nằm lấy gì hiền mà xin nhắc quá giờ giờ nằm thôi rồi nè làm gì đó này mình làm đoạn rồi đấy ơi mình nhá ấy không có nóng bộ khi đó làm mẹ Kopi cũng chưa làm ở đi phải đấy. cái đó không ngon ngon bị gì nữa hảo đấy hả bé tí nữa Chanbi mama na tàu bữa nay tani Chanbi na kem tàu về đâu đua đi hai bé rồi khởi đi à nga chị mặt trăng cái sôi bốc khót 친구 video salad kia mà thằng kia ơi là salad kia mà liền bây giờ hai cái tàu mình sao cái đó 그냥 내가 그냥 ấy chúng tin giờ rồi mà tin giờ rồi xin mà pi à mà pi là mà pa à mà pi tin giờ lấy à nhỉ 나도 반대로 nó ngại thằng dưới rồi à mình chỉ lấy rồi mừ dùng dao thử kìa bây giờ anh dùng đặt giá đi à chú cha đi nắng cha đi bả chú cha đi phải phải làm tốt mày ăn đi mày ăn đi cho mực ta cha đi cha đi ngầm cha đi phải phải anh ngầm đấy anh dùng yêu mà bự trái bự bự dùng cháo anh cháo mà bự trái để con cha không có cha được ạ anh chú hấp bao nhiêu em cái cho mình nhà bảy rồi anh chú hấp chú cái thì phải cha đi ra rồi cha với ngầm đi tôi chú cha cái mày mày ăn mà đầu này dùng cha cái này mày làm hào với hỏi mình cho ấy mày em dùng cha cái món xin mèo nào được ra cái bạc qua bên ngoài quả cột cả thằng bà ra cái bé riêng mà thảo ấy chẳng là bạc rồi dùng cha chứ để nói tới tính đầu thì chắc mày đó tính đầu thì kho đi mày có còn thuốc đi nó sai đấy ngã tôi bây giờ chán này có thể chán là đi phải biết này thì ra mình lại phải cha được vậy để anh xem bây giờ thì chắc nhìn bắt đầu rồi nhá qua nè thế ta
ꯁꯦꯠꯇꯣꯏ ꯆꯟꯕꯤ ꯅꯪ ꯁꯔꯨꯛꯇꯩ ꯉꯥꯗꯤ ꯂꯧꯋꯦ แล้ว ꯀꯩꯅꯣ ꯑꯗꯨ ꯑꯩ ꯁꯔꯨꯛ ꯅꯠꯇꯦ အဲ့လိုကြားအဲ့လိုလောက် ꯃꯥ ꯑꯩ ꯃꯄꯣꯝ ꯑꯃ ꯆꯥ ꯂꯣꯏꯈ꯭ꯔꯦ ꯏꯕꯦꯝꯃ အဲ့လိုကြားတော့ ꯀꯗꯥꯏꯅꯣ ꯑꯩ ꯁꯤꯗ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩ ꯉꯥ ꯑꯇꯣꯏꯕꯒꯤ ꯍꯥꯞꯄꯁꯦ ꯆꯥꯗꯦꯕ ဒီမှာတက်ငါစကိုင်းကိနော်ခံရလား ꯃꯌꯥꯝ ဆေး ꯐꯤꯁꯦ ဆက်ကြတယ်တော့ဟဲ့ကွာ ꯉꯁꯤ ꯗꯦꯠ 14 အဲ့ဒီဟဲ့ငါခ ꯌꯥꯝ ꯍꯥꯎꯔꯦ ꯌꯥꯝ ꯍꯥꯎꯔꯦ ꯃꯌꯥꯝ ꯑꯁꯤ ꯆꯤꯟ ꯁꯤꯖꯤꯟꯅꯕ ꯅꯠꯇꯦ ꯌꯦꯟ ꯆꯥꯕ ꯆꯤꯟ ꯁꯤꯖꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯗꯦ ꯇꯨꯀꯠꯆꯩꯌꯦ ꯑꯗꯣ ꯅꯤꯡꯁꯤꯡꯉꯛꯀꯅꯣ ꯆꯥꯔꯤ ꯆꯩꯅꯩꯒ ꯔꯦꯁꯤꯄꯤꯒ ꯇꯥꯛꯄꯤꯔꯕꯅꯤ ꯀꯃꯦꯟꯗ ꯏꯕꯦꯝꯃ ꯍꯥꯟꯅ ꯐꯨꯠꯇꯣꯛꯎ ꯍꯥꯏꯕꯗꯣ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯐꯨꯠꯇꯣꯛꯄ ꯉꯧꯔꯤꯅ ꯗꯥꯏꯔꯦꯛ ꯌꯦꯟꯕꯨꯝꯕꯨ ꯑꯝꯇꯗꯤ ꯊꯣꯡ ꯌꯦꯡꯅꯤ ꯚꯤꯗꯤꯑꯣ ꯅꯝꯗꯕꯤ ꯆꯥꯔꯤꯁꯤꯀꯣ ꯍꯣꯏ ꯐꯖꯅꯅꯦ ꯎꯝ ꯍꯩꯅꯕ ꯑꯩꯅ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯊꯦꯡꯉꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯇꯧꯕꯗꯨꯗ ꯑꯃꯗꯣ ꯈꯔ ꯍꯥꯞꯄꯝꯃꯗꯤꯀꯣ ꯍꯣꯏ ꯁꯤꯅ ꯃꯍꯤ ꯍꯥꯞꯀꯅꯨ ꯍꯥꯏ ꯃꯌꯥꯝ ꯄꯨꯒꯗꯕꯗꯤ ꯁꯤꯅꯤ ꯃꯣꯏ ꯃꯍꯤ ꯃꯍꯤꯗꯣ ꯍꯥꯞꯅꯗꯦꯕ ꯍꯥꯞꯄꯒꯅꯦ ꯀꯪꯉꯕꯧ ꯐꯨꯠꯇꯣꯕ ꯍꯣꯏ ꯑꯗꯨꯒꯤ ꯃꯣꯏ ꯍꯥꯏꯁꯤꯅꯅꯦ ꯐꯨꯠꯇꯨ ꯍꯥꯏꯕ ꯑꯍꯥꯟꯕꯗ ꯀꯨꯀꯔꯗꯔ ꯀꯩꯅꯣ ꯐꯔꯦꯕ ꯅꯪꯗꯣ ꯐꯨꯠꯍꯧꯗ꯭ꯔꯕꯅꯤꯅꯅꯦ ꯃꯥꯅꯦ ꯃꯥꯅꯦ ꯅꯨꯃꯤꯠꯇꯨꯒꯤ ꯋꯥꯅꯦꯕ ꯑꯩꯅꯁꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯦꯡꯉꯦ ꯈꯣꯠꯂꯦꯅ ꯇꯧꯕꯗꯣ ꯆꯝ ꯁꯂꯥꯠ ꯈꯤꯇꯪ ꯄꯤꯔꯛꯑꯣ ꯆꯥꯎ ꯂꯥꯝꯃꯒ ꯑꯗꯨꯗꯤ ꯃꯣꯔꯣꯛ ꯑꯆꯧꯕ ꯌꯥꯝ ꯍꯥꯞꯈꯤꯕ ꯌꯥꯔꯦ ꯍꯥꯞꯄꯣꯔ ꯆꯦꯅ ꯃꯇꯦꯡ ꯍꯥꯞꯄꯣꯔ ꯌꯥꯝ ꯄꯤ ꯂꯣꯏ ꯂꯧꯕ꯭ꯔꯣ ꯑꯩ ꯆꯥꯔꯣꯏ ꯑꯣꯏ ꯉꯥ ꯃꯇꯨꯝ ꯑꯍꯨꯝ ꯁꯨꯗꯣꯏ ꯑꯩꯅ ꯆꯥꯏ ꯏꯕꯦꯝꯃ ꯑꯊꯣꯡꯕ ꯆꯥꯖꯔꯦ ꯃꯆꯦꯅ ꯃꯥ ꯆꯦꯅ ꯊꯝꯕꯤ ꯍꯣꯏ ꯑꯣꯏ ꯆꯥꯎꯗꯨꯁꯨ ꯑꯩ ꯑꯊꯣꯡꯕ ꯆꯥꯅꯤꯡ ꯉꯥ ꯑꯩꯈꯣꯏꯗꯤ ꯉꯥꯇꯣꯏ ꯄꯥꯝꯗꯦꯅꯤ ꯑꯩ ꯉꯥꯇꯣꯏ ꯊꯣꯡꯉꯤ ꯀꯥꯏꯗꯤ ꯅꯣꯏꯗꯩꯅꯤ ꯈꯪꯉꯤꯁꯦ ꯅꯣꯏ ꯂꯩꯀꯥꯏ ꯑꯃ ꯊꯣꯡꯕ꯭ꯔꯥ ꯊꯣꯡꯗꯦ ꯑꯣ ꯁꯣꯔꯤ ꯃꯅꯤꯄꯨꯔ ꯆꯠꯄꯗ ꯃꯅꯤꯡꯗ ꯍꯧꯗꯣꯡ ꯄꯨꯕ ꯎꯕꯅꯦ ꯀꯥꯈꯠꯂꯦ ꯀꯩꯅꯣꯅꯦ ꯑꯃꯨꯛ ꯀꯨꯝꯊꯩꯕ ꯑꯣꯍꯣ ꯁꯥꯟꯅꯩ ꯀꯩꯗꯧ ꯃꯥꯁꯦ ꯀꯥꯔꯨꯔꯒ ꯀꯣ ꯇꯦꯕꯜ ꯂꯩꯔꯝꯗꯕꯗꯣ ꯐꯛ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯊꯣꯡꯕꯁꯨ ꯀꯥꯈꯠꯂꯤꯕ ꯍꯥꯏ ꯅꯝꯗꯣꯔꯦ ꯐꯨꯔꯗꯤ ꯍꯧꯗꯣꯡꯁꯤꯡꯁꯦ ꯍꯣꯏ ꯑꯃ ꯊꯣꯡꯁꯤꯡꯁꯤꯡꯅꯦ ꯀꯩ ꯃꯥꯜꯂꯤ ꯃꯊꯛꯁꯤꯡꯁꯤꯒ ꯉꯥꯏ ꯍꯥꯏ ꯀꯨꯞꯁꯜꯂꯝꯃꯗꯨꯗꯤ ꯍꯣꯏ ꯐꯝꯈ꯭ꯔꯦ ꯑꯃ ꯀꯨꯞꯁꯜꯂ ꯄꯣꯠꯇꯣ ꯑꯣ ꯁꯤ ꯕꯤꯇꯨ ꯅꯣꯏꯅ ꯀꯨꯝꯕꯤꯔꯣ ꯁꯤ ꯐꯝꯅꯕ ꯑꯩꯈꯣꯏꯅ ꯐꯝꯃꯤꯁꯦ ꯍꯧꯗꯣꯡ ꯀꯨꯝꯅꯕꯅꯤ ꯌꯥꯔꯦ ꯇꯝꯃꯤꯅ ꯅꯠꯇꯦ ꯔꯦꯛꯇꯨꯅꯦꯕ ꯑꯗꯨꯗ ꯀꯥꯏꯗꯩ ꯑꯩꯈꯣꯏꯅ ꯐꯝꯗꯣꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯃꯈꯥꯁꯦ ꯊꯝꯁꯤꯔ ꯑꯩꯅ ꯊꯝꯃꯅ ꯑꯩꯈꯣꯏ ꯃꯈꯥꯁꯦ ꯉꯥꯡ ꯇꯥꯅꯤꯡꯗ꯭ꯔꯦꯅ ꯊꯕꯛꯀꯨꯝꯕꯅ ꯊꯣꯡꯒꯗꯕꯅꯤ ꯀꯌꯥꯅꯣ ꯑꯅꯤ ꯑꯆꯧꯕꯗꯨꯅꯅꯤꯅꯦ ꯑꯩꯉꯣꯟꯗ ꯈꯣꯜꯂꯤꯗꯣ ꯃꯌꯥꯝꯕꯗꯨꯅ ꯁꯤ ꯗꯥꯛꯇꯣ ꯀꯣꯛꯇ꯭ꯔꯦ ꯅꯪꯅ ꯄꯥꯝꯃꯨꯕꯗꯨꯔ ꯄꯥꯝꯃꯈꯣꯏꯗ ꯆꯠꯂꯤꯕ ꯑꯩꯅ ꯐꯖꯩꯅꯦ ꯑꯗꯨꯗ ꯃꯥꯁꯨ ꯁꯥꯎꯅꯤꯡꯉꯕ ꯀꯩꯅꯣ ꯉꯁꯤ ꯌꯧꯕꯗꯤ ꯍꯨꯏ ꯍꯧꯗꯣꯡ ꯑꯝꯇ ꯈꯣꯠꯆꯗ꯭ꯔꯤꯕ ꯑꯩꯉꯣꯟꯗ ꯑꯁ ꯑꯩꯗꯤ ꯆꯤꯛꯄꯣꯛ ꯑꯩꯈꯣꯏꯗꯤ ꯈꯣꯠꯄꯣꯛ ꯃꯌꯥꯝꯅꯤ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯈꯪꯗꯦ ꯑꯩ ꯅꯨꯡꯁꯤꯔꯁꯨꯅꯦ ꯍꯨꯏꯅ ꯄꯥꯎ ꯈꯣꯠꯂꯦ ꯑꯗꯩ ꯄꯨꯝꯅꯃꯛꯅ ꯍꯦꯛ ꯈꯣꯠꯂꯦ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯍꯤꯗꯥꯛ ꯆꯥꯕ꯭ꯔꯅ ꯆꯥꯗꯦ ꯐꯠꯇꯦ ꯈꯣꯠꯃꯟꯗꯅ ꯃꯋꯥ ꯂꯧꯔꯛꯇ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯍꯨꯏ ꯍꯧꯗꯣꯡ ꯈꯣꯠꯂꯒ ꯍꯤꯗꯥꯛ ꯆꯥꯗꯕ ꯐꯠꯇꯕꯅꯤꯀꯣ ꯏꯔꯣꯝꯕ ꯄꯤꯔꯛꯎꯔꯥ ꯅꯪ ꯂꯥꯛꯑꯝꯕ ꯉꯝꯃꯔꯣꯏ ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯆꯥꯔꯨꯕ ꯅꯪ ꯌꯣꯡꯆꯥꯛ ꯍꯥꯞꯄꯗꯤ ꯆꯥꯗꯣꯏꯔꯥ ꯁꯤꯡꯖꯨ ꯑꯗꯨꯝ ꯆꯥꯏꯑꯕꯀꯣ ꯑꯗꯨꯝ ꯁꯤꯡꯖꯨ ꯉꯥꯒ ꯑꯗꯨꯝ ꯌꯥꯔꯦ ꯁꯂꯥꯠ ꯑꯩ ꯆꯥꯗꯦ ꯌꯣꯡꯆꯥꯛ ꯆꯥꯔ ꯏꯔꯣꯝꯕꯗꯤ ꯆꯥꯎ ꯀꯦꯃꯦꯔꯥ ꯑꯣ ꯑꯩꯉꯣꯟꯗ ꯑꯩ ꯀꯦꯃꯦꯔꯥ ꯄꯛꯂꯣꯏ ꯏꯟꯊꯔꯒ ꯍꯥꯏꯅ ꯀꯤꯎꯔꯦ ꯏꯟꯖꯥꯡ ꯑꯃ ꯂꯩꯕꯅꯦ ꯍꯥꯞꯄꯧꯔꯥ ꯌꯥꯔꯅꯤ ꯑꯣꯛꯀꯅꯤ ꯑꯩ ꯌꯨꯅꯤ ꯈꯪꯕ ꯐꯖꯅ ꯆꯪꯈ꯭ꯔꯦ ꯑꯗꯨꯅ ꯐꯅ ꯌꯥꯝꯃꯝꯕ ꯆꯥꯅꯤꯡꯕ ꯑꯗꯨꯝ ꯆꯠꯁꯟꯈ꯭ꯔꯦꯕ ꯅꯪ ꯉꯁꯥꯏ ꯆꯥꯛꯀ ꯍꯥꯞꯄꯃꯤꯅꯦ ꯌꯣꯡ ꯆꯥꯗꯝꯗ꯭ꯔꯦ ꯑꯩꯁꯨ ꯈꯪꯕ ꯉꯝꯃꯣꯏꯅ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯅꯍꯥꯟ ꯈꯤꯇꯪ ꯈꯛꯇꯀꯣ ꯑꯗꯨꯝ ꯂꯦꯝꯃꯦꯕ ꯉꯥ ꯌꯥꯎꯗꯕ ꯈꯪꯗꯦ ꯅꯣꯏ ꯁꯂꯥꯠꯁꯨ ꯌꯥꯎꯗꯦ ꯅꯪ ꯅꯣꯏ ꯁꯂꯥꯠ ꯆꯥꯗꯦ ꯍꯥꯏꯕ ꯆꯥꯏꯌꯦ ꯌꯥꯝ ꯃꯤꯛꯁ ꯇꯧꯔꯒ ꯑꯩꯗꯤꯅꯦ ꯆꯥꯛ ꯆꯥꯕꯗꯅꯦ ꯃꯆꯤꯁꯤꯗ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕ
ꯀꯩꯅꯣꯅꯦ ꯆꯥꯛꯁꯦ ꯁꯨꯡꯆꯥ ꯆꯥꯅꯤꯡꯗꯦ ꯌꯥꯝꯅ ꯐꯩꯅꯤꯗꯣ ꯑꯗꯨꯒ ꯄꯨꯛ ꯊꯟꯒꯠꯄ ꯆꯥꯛ ꯌꯥꯝ ꯆꯥꯗꯤ ꯐꯩꯅꯤ ꯅꯣꯏꯔꯣꯏꯗꯣꯏꯕ ꯍꯥꯏꯕ ꯀꯥꯝꯈꯠꯂꯛꯑꯦ ꯏꯕꯦꯝꯃ ꯃꯨꯛꯕꯥꯡ ꯇꯧꯕꯅꯤꯅꯦ ꯂꯦꯞꯄꯛꯇ꯭ꯔꯤꯌꯦ ꯃꯨꯛꯕꯥꯡ ꯍꯧꯕꯗꯗꯤ ꯀꯩꯅꯣꯅꯦ ꯂꯦꯞꯄꯁꯦ ꯈꯔꯅꯤ ꯅꯠꯇ꯭ꯔꯗꯤ ꯁꯤꯔꯅꯤ ꯃꯦꯗꯤꯌꯟ ꯏꯠ ꯑꯣꯜꯂꯅꯤ ꯃꯤꯁꯨ ꯅꯨꯡꯇꯤꯒꯤ ꯇꯧꯗꯦ ꯍꯣꯏ ꯅꯨꯡꯇꯤꯒꯤ ꯇꯧꯁꯨ ꯂꯩ ꯉꯔꯥꯡ ꯅꯨꯡꯇꯤꯁꯨ ꯃꯥꯅꯦ ꯅꯪ ꯕꯗꯥꯝ ꯍꯥꯞꯄ꯭ꯔꯥ ꯍꯥꯞꯇꯦ ꯁꯤ ꯀꯔꯤ ꯀꯩꯅꯣ ꯀꯩ ꯍꯥꯏꯒꯦꯅꯦ ꯃꯣꯇꯣꯔ ꯃꯣꯇꯣꯔ 뭐 여우야? 자. ꯌꯦꯟꯖꯥꯡꯁꯦ ꯁꯨꯝꯗꯥꯏꯗ ꯂꯧꯕ ꯆꯠꯄ ꯇꯜꯂꯦ ꯀꯥꯏ ꯂꯩꯒꯦ ꯑꯩ ꯂꯥꯛꯍꯧꯔꯥ ꯉꯥ ꯌꯧꯕꯅꯦꯕ ꯀꯃꯥꯏ ꯑꯃ ꯆꯥꯅꯤꯡꯉꯦ 빡. 깜짝 딱 정도면 ꯆꯥꯕꯗꯤ ꯐꯩꯌꯦ ꯃꯣꯏ ꯑꯍꯨꯝꯁꯦ ꯈꯜꯂꯝꯒꯅꯤꯀꯣ ꯃꯌꯥꯝꯅ ꯑꯍꯥꯟꯕ ꯆꯥꯈꯤꯕꯗꯣ ꯆꯟꯕꯤꯗꯣꯏꯗ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯗꯤ ꯑꯗꯨꯗꯨꯅꯅꯦ ꯑꯗꯨꯏꯗꯨꯅ ꯀꯩꯅꯣ ꯍꯥꯞꯄ ꯀꯩ ꯍꯥꯏꯒꯦꯅ ꯃꯗꯣ ꯈꯥꯃꯦꯟꯒ ꯍꯥꯞꯄ ꯁꯤꯡꯖꯨꯗ ꯀꯩ 아이고 ꯈꯥꯃꯦꯟ 어디야? ꯈꯥꯃꯦꯟ 카미노 오버는 누가? ꯈꯥꯃꯦꯟ ꯃꯆꯥ ꯃꯆꯥ ꯃꯀꯨꯞ ꯁꯣꯏꯔꯒ 짜버려. 카미노. ꯑꯩꯈꯣꯏ ꯃꯥꯗꯤ ꯃꯤꯛꯁꯆꯔ ꯌꯥꯝ ꯍꯩꯕꯅꯦ ꯃꯤꯛꯁꯆꯔ ꯕꯨꯖꯤꯌꯥ 진짜 부자에 나온 거 이놈들은. ꯑꯗꯨꯒꯤ ꯁꯤꯡꯖꯨꯗꯣ ꯌꯥꯝ ꯍꯥꯎꯒꯦ ꯑꯩꯗꯤ 아니 이런 하와이 머리 잡는 함자. 그 어디가 잡아도? 아주 사티 하와이 친구들. ꯑꯗꯨ ꯅꯨꯃꯤꯠꯀꯤꯅꯤ ꯍꯥꯏꯁꯦꯅ 너 난 지난 때 야도 그냥 야도. 나와야 맞으다가 ꯑꯣ 맞아 하와. ꯑꯣ ꯅꯣꯏ ꯅꯍꯥꯟꯒꯤ ꯃꯨꯛꯕꯥꯡꯗꯣ ꯍꯦꯟꯕꯗ ꯑꯗꯨꯏꯗꯤ ꯅꯠꯇ꯭ꯔꯥ ꯉꯁꯤꯒꯤꯗꯨꯒ ꯑꯩꯅ ꯍꯥꯟꯅ ꯍꯦꯟ ꯉꯁꯤ ꯆꯟꯅꯤ ꯁꯣꯏꯕꯩꯅꯦ ꯑꯩ ꯁꯣꯏꯗꯦ ꯑꯩꯈꯣꯏ ꯃꯥ ꯁꯣꯏꯅꯦ ꯍꯥꯏꯕꯗꯨꯗ ꯉꯁꯤꯁꯤꯅ ꯃꯣꯔꯣꯛꯁꯦ ꯀꯩꯅꯣ ꯃꯣꯔꯣꯛ ꯑꯐꯨꯠꯄ ꯅꯍꯥꯟꯒꯤꯗꯨꯅ ꯃꯣꯔꯣꯛ ꯑꯀꯪꯕ ꯃꯣꯔꯣꯛ ꯑꯀꯪꯕꯅ ꯍꯥꯎꯕ ꯍꯦꯜꯂꯤꯑꯕ ꯁꯤꯡꯖꯨꯁꯦ ꯁꯤꯅ ꯀꯩꯅꯣ ꯎꯃꯣꯔꯣꯛ ꯀꯩꯅ ꯍꯦꯜꯂꯤꯕ ꯈꯪꯗꯦ ꯆꯥꯕꯗ ꯈꯪꯗꯦ ꯍꯥꯎꯋꯦ ꯍꯥꯎꯋꯦ. ꯑꯃ ꯍꯦꯛꯇ ꯆꯥꯕꯗꯨꯅꯦ ꯑꯩꯈꯣꯏꯁꯦ ꯑꯄꯤ ꯑꯄꯤ ꯆꯥꯕꯤꯅꯦ ꯑꯩꯈꯣꯏ ꯍꯥꯎꯇꯕꯕꯨꯗꯤ ꯅꯠꯇꯦ ꯍꯥꯎꯋꯦꯕꯀꯣ ꯑꯗꯨꯁꯨ ꯍꯥꯎꯋꯦꯕ ꯁꯨꯝ ꯀꯥꯟꯅꯔꯨꯒ ꯍꯥꯏꯕ ꯑꯩꯅ ꯑꯩ ꯌꯥꯝ ꯂꯩ ꯊꯦꯠꯆꯅꯤꯡꯕ ꯃꯥꯜꯂꯦ ꯅꯕꯥꯅꯤ ꯊꯦꯠꯇꯕꯁꯦ ꯅꯠꯇꯦꯗ ꯐꯖꯔꯤꯅꯤ ꯀꯩꯅꯣ ꯅꯣꯏ ꯑꯩꯈꯣꯏ ꯀꯀꯥꯗ ꯅꯍꯥꯟ ꯊꯦꯠꯇꯣꯛꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯜꯍꯧꯗꯦ ꯁꯤꯗ ꯌꯥꯕ ꯋꯥꯔꯤꯁꯦ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯁꯨꯝ ꯑꯇꯥꯡꯕ ꯅꯠꯇꯦꯗ ꯑꯍꯣꯡꯕꯅꯦ ꯑꯇꯥꯡꯕ ꯂꯩ ꯐꯪꯉꯤꯁꯦ ꯑꯩꯗꯁꯨ ꯑꯩꯈꯣꯏꯒꯤ ꯖꯪꯒꯜꯗꯨꯒꯗ ꯁꯥꯠꯄ ꯁꯅꯥꯔꯩ ꯃꯈ꯭ꯋꯥꯡ ꯋꯥꯡꯕꯤꯗꯣ ꯁꯤꯁꯨ ꯁꯥꯠꯂꯤꯁꯤꯗꯤ ꯁꯤꯅꯕꯨ ꯑꯔꯩꯕꯅꯤꯅ ꯑꯃꯗꯨꯅ ꯂꯩꯗꯕꯗꯣ ꯄꯤꯔꯛꯀꯦ ꯑꯝꯇ ꯍꯦꯛꯇꯦ ꯑꯩꯈꯣꯏ ꯅꯪꯇꯅꯤ ꯉꯝꯃꯤꯕ ꯍꯥꯏꯗꯣ ꯑꯩꯒꯤ ꯃꯤꯒꯤ ꯂꯩ ꯎꯔꯒꯀꯣ ꯍꯦꯛꯇ ꯍꯦꯛꯅꯤꯡꯕꯤ ꯇꯧꯏ ꯅꯣꯏ ꯅꯥꯀꯣꯡ ꯆꯤꯅꯤꯡꯕꯤꯗꯣ ꯑꯩꯗꯤ ꯍꯥꯟꯅ ꯇꯧꯔꯝꯃꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯇꯧꯅꯤꯡꯉꯦ ꯍꯦꯛꯅꯤꯡꯗ꯭ꯔꯦ ꯀꯩꯅꯣꯗꯤ ꯄꯥꯝꯃꯨꯗꯣ ꯈꯪꯉꯝꯃꯦ ꯑꯩꯗꯤ ꯒꯨꯂꯥꯞ ꯍꯦꯛ ꯂꯩꯊꯗꯜꯂꯤ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯀꯦꯟꯕꯤ ꯀꯦꯟꯗꯣꯔꯕ ꯀꯦꯟꯗ꯭ꯔꯕ ꯀꯩꯗꯧꯅꯤ ꯍꯥꯏꯅ ꯃꯤꯅ ꯑꯩꯁꯦ ꯍꯥꯏꯔꯝꯃꯅꯤ ꯉꯥ ꯃꯇꯨꯝ 3 ꯆꯥꯏꯀꯣ ꯍꯥꯏꯅ ꯅꯪꯁꯨ ꯈꯔ ꯆꯥꯒꯦꯀꯣ ꯑꯩ ꯁꯔꯨꯛꯇꯒꯤ ꯑꯗꯣ ꯉꯁꯤ ꯆꯥꯛ ꯌꯥꯝ ꯆꯥꯗꯦ ꯕꯠ ꯑꯩ ꯃꯆꯤ ꯌꯥꯝ ꯆꯥꯔꯦ ꯆꯥꯔꯦ ꯑꯩꯗꯤ ꯂꯣꯏꯅꯃꯛ ꯆꯥꯔꯦ ꯏꯔꯣꯝꯕꯗꯤ ꯈꯤꯇꯪ ꯆꯥꯔꯦ ꯌꯦꯡꯒꯦ ꯌꯦꯡꯉꯣ ꯏꯔꯣꯝꯕ ꯌꯥꯝ ꯍꯥꯎꯋꯦ ꯕꯠ ꯐꯨꯠꯂꯒ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯏ ꯃꯣꯔꯣꯛ ꯁꯥꯏꯔꯥ ꯃꯤꯗꯤ ꯃꯣꯔꯣꯛ ꯍꯥꯏꯗꯤ ꯃꯣꯔꯣꯛ ꯁꯥꯗ꯭ꯔꯦ ꯍꯥꯏꯗꯤꯅꯦ ꯍꯥꯎꯋꯦꯕ ꯄꯨꯂꯩ ꯍꯥꯏꯕ ꯀꯩꯅꯣꯗꯨꯒꯤ ꯃꯅꯝ ꯅꯝꯃꯦ ꯂꯣꯛꯂꯩ ꯂꯣꯛꯂꯩꯔꯣ ꯂꯣꯛꯂꯩ ꯀꯧꯕ꯭ꯔꯥ ꯄꯨꯂꯩ ꯍꯥꯏꯁꯦ ꯅꯠꯇꯦ ꯀꯩꯅꯣ ꯇꯈꯦꯜꯂꯩꯒꯤ ꯃꯔꯨ ꯂꯣꯛꯂꯩ ꯂꯣꯛꯂꯩ ꯈꯪꯗꯦ ꯇꯈꯦꯜꯂꯩ ꯂꯩꯗꯣ ꯑꯗꯨꯒꯤ ꯃꯥꯏ ꯃꯔꯨ ꯄꯨꯂꯩ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯕ ꯄꯣꯠꯁꯦ ꯃꯅꯝꯗ ꯄꯨꯂꯩ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯅꯪ ꯆꯥꯗ꯭ꯔꯤꯕꯣ ꯕꯨꯕꯣꯟ ꯇꯥꯕꯗꯒ ꯐꯪꯕꯅꯤꯅꯦ ꯑꯗꯨꯏꯗꯣ ꯅꯠꯇꯦ ꯍꯦꯟꯗꯨꯅ ꯑꯃꯨꯛ ꯑꯃꯅꯤꯗꯨꯅ ꯑꯃꯨꯛ ꯄꯨꯜꯂꯛꯏꯅꯦ ꯑꯗꯨꯗꯨꯅ ꯄꯨꯜꯂꯛꯏ ꯑꯩꯈꯣꯏꯒꯤꯅꯦ ꯀꯩꯅꯣ ꯂꯩ ꯅꯪ ꯅꯥꯗꯒ ꯊꯤꯅꯕ ꯇꯈꯦꯜꯂꯩꯒꯗꯣ ꯑꯈꯨꯟꯕꯒ ꯇꯈꯦꯜꯂꯩ ꯈꯪꯗ꯭ꯔꯣ ꯑꯠꯆꯥ ꯑꯗꯨ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯍꯥꯞꯄꯤꯕ ꯃꯔꯨ ꯃꯔꯨꯁꯦ ꯊꯔꯣꯏ ꯊꯣꯡꯕꯁꯨ ꯍꯥꯞꯄꯦ ꯍꯥꯎꯅꯕ ꯍꯥꯎꯋꯦꯕ ꯂꯩꯁꯥꯕꯤꯅ ꯃꯣꯠꯅ ꯆꯥꯅꯨ ꯍꯥꯏꯔꯛꯄꯅꯤꯀꯣ ꯑꯩꯈꯣꯏ ꯅꯍꯥꯟ ꯀꯥꯏꯗ ꯑꯩ ꯀꯃꯦꯟꯗꯨꯗ ꯃꯣꯠꯄ꯭ꯔꯣ ꯑꯩꯈꯣꯏ ꯆꯥꯏꯗ ꯑꯩꯒ ꯂꯥꯏꯖꯒ ꯈꯨꯌꯨꯝ ꯇꯧꯕꯗꯣ ꯅꯠꯇꯦꯗ ꯃꯣꯠꯄ꯭ꯔꯣꯅꯦ ꯌꯦꯟ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯂꯒ ꯄꯨꯡꯅꯝꯗ ꯅꯝꯅꯔꯒ ꯑꯗꯨꯒꯅꯦ ꯑꯃꯣꯏꯗ ꯑꯗꯨꯗꯤ ꯆꯥꯗꯣꯏꯅꯦ ꯍꯥꯎꯇꯕꯩꯅꯦ ꯇꯕꯩꯅꯦ ꯇꯁꯦꯡꯅ ꯍꯥꯏꯌꯦ ꯌꯦꯟ ꯊꯣꯡꯕꯗꯣ ꯌꯥꯝ ꯍꯥꯎꯈꯤꯗ꯭ꯔꯦꯕ ꯃꯌꯥꯝ ꯀꯣ ꯃꯨꯟꯁꯨ ꯃꯨꯟꯗꯕ ꯏꯒ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯝ ꯆꯥꯅꯤꯡꯉꯤ ꯆꯥꯎ ꯂꯧ ꯈꯥꯃꯦꯟ ꯊꯦꯡꯕꯤ ꯆꯥꯒꯦ
ꯇꯤꯜꯍꯧꯗꯨꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯏꯕꯦꯝꯃ 안 짜게 한 거. 자 mấy nào thì ngon này. Mấy cái cây không nên là chỉ làm. không có buổi chứ. 가이드는 가이드는 메시지 중간 답이라 끊는 뱀아 메시지는 과이디 한데 뭐 메시지니 메시지 하면 메시지 พวกเราจะมาจะบีเลยก็ถ้าเรากันเนี่ยว่าหอยเดียวนะมันก็เลยแกแบบแกว่าไงนะแกนายตัวอยู่เลยตาไก่ nhưng thế là mà ta ra để mà tầm đâu tầm đi sau những người rồi vậy sao này để mà tầm đâu นั่นไม่ใช่สมีมีอะไรเดียวเดี๋ยวมันดูมีอันทาร์ไปช่างอะไรอย่างนี้หัวจะร้องถ้าเราจะไปทาร์ไป urgent calling kain tharak bani urgent call no reply ka ma'am ne bani na ai nam ta nam jali ba ช่วงยิงจะบินมาตัวนี้ imana bi ma nan miss call tare lai me chungdan thang da bini na ina thak mu si da na เขาจะนุ่งสีตัว hoi no ni miss call la ba di miss call la ba lai dum hala pe ne ba kwa ma de no sungan han bi da ba ne thak mu si da ba แล้วเขาคิดได้หรอดูมานะแต่มันจะไม่ต้องข้างโดนมาเขายังสีแดง 아니 왜 하나 더 넣고? hoi thieng a du thieng a dum hala pe ne ai de โอ้แต่จะมีได้ข้างนี้ได้ 아니 왜 하나 더. 너무 됐다. ah ini phone đâu đâu mà rồi na 아 너무 되나? nãy tiệt nhiều người người ta phone đâu mà anh pung hôm rồi cái 아, 또 이거 좋아. yêu biết nhiều người hay cái tao 또 알아야 또 그것도 할래 그래. 아저씨 많이 무시하면 되잖니. nãy tiệt thằng thằng cái tao nghe đây cho bà không ra chẳng biết đâu tao mình nè 아, 또 알아야 하나 또 그래도 할래 그래? 마. chẳng biết đâu tao đi happy phải khăn lấy 아이 똥벌에 놈이 또 이거 똥아 봐야 좀 똥벌어. nãy tiệt happy nhiều người anh hai cái tao bên này mà có thằng ở tôi sao rồi đây chùa trời 뭐 혼나가라. 뭐 아니 đâu tao nè 바로 너 뭐 와암네 강바도. 뭐 혼나가라. 아니 비두 당 tao này không bán cái nào mà chỉ chẳng แต่ cái ละ này มันนี่แกแต่ละตัวเลย 누나도 뿡 바로 뭐 가이다이도 누 할배니 갈라게 먹고 뿡 아니 혼나가라. bitu dia di pung baru dah tahu bani apa ko nang number tibang da dana bitu dia ada om na tahu eh ni nang number sung chang da video oi di bani ro phang da bagi 와 아이디 살린 사람 뭐 나가는 사람 또. adu ai di ai na ne ma che tuma mani de na để có một sầu nhìn mấy mày này tao cái đấy cũng đó nhưng mà nó là thằng cái lối 오호, 세메나 세모 와디야. thằng gì đâu mà đi đáp bà cái đồ cái แต่ไม่ยามเพื่อจ้าไปเลยใช่เลยก็พันยามจ้าได้แบบยงหังใส่ดูก็ดีทีก็คาดีเลียแม่อโดแม่หุ่นวิดีโอจะคุยใส่ด้วยใช่เลยก็มาทั้งหมู่บ้านแม่ตัวเองก็คุย mà mistake tao mua mai còn chân rồi cái บ้าน ya สีตัวเดียวคุยnuôiจะประกาศตัวสีตัวเดียว belly pet thuộc lại cái belly pet có được rồi Ado hujik mayam video je sai sen jarage ado duni mayam hujik ngai beri like share subscribe to biramo bye bye mayam